ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯔꯦꯒꯤ ꯑꯍꯤꯡ ꯖꯤꯄꯦ ꯇꯧꯕꯤ ꯕꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯦꯋꯤꯁ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯦ ꯊꯥꯖꯅꯗꯦ꯫ ꯑꯌꯥꯝꯕꯅ ꯏꯟꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯦꯜꯂꯤ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ꯫ ꯗꯤꯖꯤꯇꯦꯜꯅ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯀꯤ ꯖꯨꯒꯁꯤꯕꯨ ꯀꯔꯤꯒꯤ ꯂꯥꯏ ꯇꯤꯟꯅꯣ ꯍꯦꯛꯇ ꯍꯥꯏꯅꯩ꯫ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯂꯩꯕ ꯂꯝ ꯑꯃꯅꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ꯫ ꯃꯃꯥ ꯃꯄꯥ ꯐꯥꯎ ꯌꯥꯎꯅ ꯂꯣꯏꯅ ꯅꯛꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯝꯕ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯂꯤꯗꯔ ꯑꯃꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯍꯩꯁꯨ ꯌꯥꯝ ꯁꯤꯡꯉꯤ꯫ ꯏꯅꯥꯎꯕ ꯒꯥꯔꯤ ꯊꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯍꯩꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯉꯥꯎꯖꯕ ꯃꯤꯅꯤ꯫ ꯆꯥꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯖꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯊꯣꯏ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ꯫ ꯃꯥꯗꯤ ꯂꯥꯏ ꯇꯤꯟꯁꯨ ꯊꯥꯖꯩ꯫ ꯃꯈꯣꯏ ꯃꯔꯤ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ꯫ 12 ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇꯅ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯗꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯣꯔꯦꯗ ꯇ꯭ꯔꯤꯞ ꯆꯠꯁꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅꯩ꯫ ꯑꯍꯤꯡ 2-3ꯁꯨ ꯂꯩꯊꯣꯛꯁꯤꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯅꯕ ꯃꯈꯣꯏ ꯃꯔꯤ ꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯈꯣꯝꯕꯅ ꯋꯥꯔꯤꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯈꯣꯏ ꯀꯩꯅꯣꯝꯇꯗꯤ ꯈꯟꯅꯁꯤꯗ꯫ ꯏꯅꯥꯎꯕꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ ꯀꯩ ꯑꯃꯨꯛ ꯈꯟꯅꯈꯤꯁꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛꯄꯣ? ꯅꯠꯇꯦ, ꯃꯣꯔꯦꯁꯨ ꯆꯠꯁꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯋꯣꯏꯕ ꯑꯝꯇꯗꯤ ꯉꯥꯡꯅꯗꯦ ꯅꯣꯏ ꯇꯧꯔꯤꯕ꯫ ꯄꯩꯁꯥꯁꯤꯡꯗꯣ ꯈꯣꯝꯒꯠꯂꯛꯑꯣ꯫ ꯃꯣꯔꯦ ꯆꯠꯄꯁꯦ ꯍꯦꯛꯇ ꯇꯔꯥꯏ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯝꯐꯨꯟꯊꯣꯏꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ ꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ꯫ ꯅꯪ ꯂꯤꯗꯔ ꯅꯠꯇ꯭ꯔꯣ? ꯅꯪ ꯂꯣꯏ ꯁꯤꯜꯂꯛꯑꯣ ꯀꯩꯅꯣ꯫ ꯄꯩꯁꯥꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯦ꯫ ꯏꯁ, ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯅꯣꯏ ꯅꯃꯥꯅꯄꯥꯗꯨꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯗ, ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯅꯪ ꯋꯥꯔꯤꯗꯣ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯔꯛ ꯐꯠꯊꯠꯂꯛꯏ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯝꯇ ꯁꯥꯟꯅꯁꯤ ꯀꯩꯗꯧꯒꯦ? ꯏꯅꯥꯎꯕꯅ ꯌꯥꯝ ꯃꯊꯥ ꯁꯥꯅ꯫ ꯑꯁ, ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯦ ꯕꯣꯔꯗꯔ ꯒꯦꯠ ꯑꯁꯤꯅꯤꯅꯦ꯫ ꯑꯥꯔꯃꯤꯅ ID ꯀꯥꯔꯗ ꯌꯦꯡꯕꯗ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯗꯀꯤ ꯐꯣꯇꯣꯗꯨ ꯎꯕꯗ ꯍꯌꯦꯡ ꯇꯦꯔꯣꯔꯤꯁꯅꯦꯅ ꯑꯃꯨꯛ ꯖꯦꯜꯗ ꯐꯥꯖꯤꯜꯂ ꯊꯝꯕꯤꯈꯤꯗꯅꯕ꯫ ꯑꯃꯨꯊꯣꯏꯅ ꯅꯁꯛꯇꯣ ꯊꯤꯃꯜꯂꯦ ꯌꯥꯔꯣꯏꯌꯦ꯫ ꯑꯗꯨꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯈꯣꯏꯒꯅꯦ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯄ ꯎꯠꯂ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯈꯣꯝꯕꯅ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯅꯥꯇꯣꯝꯕ, ꯅꯪꯒꯤꯅ ꯀꯔꯤ ꯑꯥꯏꯇꯦꯝ ꯑꯣꯔꯗꯔ ꯇꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯑꯥꯏꯇꯦꯝ ꯅꯠꯇꯦ, ꯃꯦꯅꯨ ꯂꯣꯏꯅ ꯌꯦꯡꯉꯒ ꯃꯣꯔꯦꯗ ꯐꯪꯕ ꯆꯥꯅꯕ ꯃꯈꯩꯗꯣ ꯊꯤꯖꯤꯟꯕ ꯂꯣꯏꯔꯦ꯫ ꯃꯣꯔꯦ ꯍꯦꯛ ꯌꯧꯕꯒ ꯈꯣꯁꯨꯏ ꯄ꯭ꯂꯦꯠ 2, ꯁꯤꯡꯖꯨ ꯄ꯭ꯂꯦꯠ 2, ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔ ꯕꯤꯌꯔꯁꯨ ꯊꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯣꯠ ꯂꯩꯕꯗ ꯑꯩꯅ ꯆꯥꯕꯝꯗ ꯆꯪꯗꯣꯏꯕ꯫ ꯏꯅꯥꯎꯕꯅ, ꯏꯕꯣ, ꯅꯨꯄꯤꯗꯧꯅ ꯅꯪꯅ ꯁꯤꯡꯖꯨ ꯄꯥꯝꯕꯁꯤꯗꯤ ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯕꯒꯨꯝꯅꯦ꯫ ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯝꯕ, ꯅꯪꯕꯨ ꯆꯥꯕ ꯆꯠꯂꯤꯔꯣ? ꯅꯠꯇ꯭ꯔ ꯀꯣꯏꯕ ꯆꯠꯂꯤꯔꯣ? ꯑꯗꯨꯒ ꯆꯥꯎꯕ, ꯅꯣꯏ ꯄꯨꯒꯤ ꯖꯤꯞꯁꯤꯗꯣ ꯐꯖꯅ ꯊꯧꯕ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯛ ꯄꯂꯦꯟ ꯌꯧꯕꯗ ꯄꯂꯦꯟꯒꯤ ꯆꯤꯡ ꯃꯌꯥꯗ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯗꯅ ꯗꯥꯏꯔꯦꯛ ꯑꯦꯟꯇ꯭ꯔꯤꯒꯤ ꯇꯤꯀꯦꯠ ꯐꯪꯅꯤꯀꯣ ꯃꯊꯛ ꯆꯠꯄꯒꯤ꯫ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯖꯤꯞꯁꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ, ꯂꯣꯏꯅ ꯐꯤꯠ ꯑꯣꯏꯔꯤ꯫ ꯑꯗꯣ ꯒꯥꯔꯤ ꯊꯥꯎꯕꯨꯗꯤ ꯑꯃꯨꯊꯣꯏꯅ ꯍꯥꯞꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯒꯨꯒꯜ ꯄꯦ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯡꯛ ꯁꯔꯚꯔꯗꯨ ꯌꯥꯗꯦ ꯍꯥꯏꯔꯒ ꯋꯥ ꯂꯩꯊꯣꯛꯈꯤꯅꯤ꯫ ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯐꯩ꯫ ꯑꯃꯨꯊꯣꯏꯅ, ꯏꯅꯥꯎꯕ, ꯑꯗꯨꯃꯥꯏꯅ ꯇꯥꯏꯁꯤꯟꯅꯔꯛꯀꯅꯨꯗ꯫ ꯑꯩ ꯌꯥꯝ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯤꯀꯣ꯫ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯗ ꯃꯣꯔꯦꯒꯤ ꯍꯣꯇꯦꯜꯁꯤꯡꯗꯣ ꯇꯞꯅꯩ ꯍꯥꯏ, ꯑꯗꯨ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯁꯤ꯫ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯉꯥꯏꯒꯗꯕꯅꯤꯀꯣ꯫ ꯈꯣꯝꯕꯅ, ꯅꯪꯁꯦ 12 ꯂꯣꯏꯔꯕꯅꯦ, ꯑꯉꯥꯡꯗꯧꯅ ꯑꯗꯨꯝ ꯇꯧ ꯂꯩ꯫ ꯀꯥꯏꯗꯤ ꯕꯨꯠꯅꯣ? ꯏꯕꯣ, ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯕꯨꯠ ꯑꯣꯏꯅ ꯀꯤꯔ ꯆꯠꯈ꯭ꯔꯅꯤꯌꯦ꯫ ꯀꯤꯔꯨꯅꯨ ꯀꯩꯁꯨ, ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯗꯣꯏꯅꯤ꯫ ꯁꯅꯥꯇꯣꯝꯕꯅ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯕꯨꯠꯀꯤ ꯋꯥꯔꯤꯒ ꯂꯣꯏꯅ꯫ ꯀꯥꯏꯗꯤ ꯕꯨꯠꯅꯣ ꯍꯧꯖꯤꯛꯄꯣ? ꯑꯇꯩ ꯇꯣꯛꯈ꯭ꯔꯣ꯫ ꯅꯣꯏ ꯃꯣꯔꯦꯗ ꯁꯣꯄꯤꯡ ꯇꯧꯔꯣꯏꯗ꯭ꯔꯣ? ꯕ꯭ꯂꯥꯡꯀꯦꯠ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯌꯦ꯫ ꯃꯣꯔꯦꯗ 5 ꯈꯛꯇ ꯂꯩꯔꯛꯁꯦ꯫ ꯖꯤꯞꯁꯤꯗ ꯍꯥꯞꯄꯗꯣ ꯃꯐꯝ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯞꯐꯝꯗꯣ? ꯏꯅꯥꯎꯕꯅ ꯇꯥꯞ ꯑꯣꯛꯂ ꯈꯨꯝꯃꯛꯏ꯫ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯗꯣ ꯑꯃꯨꯊꯣꯏꯒꯤ ꯃꯀꯣꯛꯇ ꯂꯣꯏ ꯊꯝꯃꯣ꯫ ꯃꯥꯗꯤ ꯀꯤꯒꯟꯕꯅꯤꯅ ꯕꯨꯠꯅ ꯇꯝꯅꯔꯛꯑꯁꯨ ꯈꯪꯗꯅꯕ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯗꯨꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯦꯗꯅ ꯑꯗꯨꯗꯤ꯫ ꯃꯌꯥꯝꯗꯨ ꯑꯃꯨꯊꯣꯏꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯃꯨꯊꯣꯏꯁꯨ ꯄꯩꯊꯣꯛꯑꯒ ꯁꯥꯎꯔꯤ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯇꯧꯗꯨꯗ, ꯚꯥꯏ, ꯁꯥꯎꯅꯨ ꯀꯩꯗꯧꯒꯦ? ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯁꯨꯝ꯫ ꯑꯗꯨꯃꯥꯏꯅ ꯄꯩꯒꯅꯣꯕ ꯅꯨꯄꯤꯗꯧꯅ꯫ ꯈꯣꯝꯕꯅ ꯃꯔꯛ ꯊꯠꯂꯒ, ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯁꯃꯥꯇ꯭ꯔꯪ ꯇꯧꯔꯁꯦ꯫ ꯅꯌꯨꯝ ꯍꯟꯅꯔꯣ꯫ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯂꯣꯏꯔꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯈꯣꯝꯕꯗ
Hekta tamri wani ne. Na yum nena. Yumbu ne hekta chawshileba. Yare. Chatau no mito lepo. Ai thabak leba doine. Wati ore sungang na le. Khombada onsilaga Sanatombana. Adu dinang lepo dana. Leader nang na oraga. Khomba noksinaraga. Kaawine. Parise. Ngasi se Friday na draw. Sunday gi angan badane. Jealous. Nasana sana khangna ngata. Get ang ngai le naramo. Yadan sure dia. Makhoi pulapna. Okay boss. Amuthoi Sanatomba inawba punna mayumda hannaba hawgolai. Famlambadagi makhoi mayam pulapna khombada onsilaga. Hayumbu puputa leoro chachare. Nang maibo nabuk driver phatab jane. Ahumdo haidobo wado hairamaga mathang thokre. Khombana wa ngang-ngang makhoi ahumgi matungda tanare. Ngai khone adui nateba ai thabak leibine. Makhoi ahumsa tasinada thogle. Mangonda khombagi mamana thabak chatho ubadagi hanjilakpa mapa chanaduna thingne. Wa ngangba khara phaba amuthoina kokshili. Ima kai chaloino. Asida laikai halkhaiti naba yaurubani. Isa singbo halage hairo. Natawa kai di saminaraba. Sanatombana mukhumai. Aw ima halage wari sanabsu loire. Kai denda na sa ari pasna bu kai pijadun. Pijade kemta. Mabu phatkidraba marup nese. Ihe ima salo laking hak phamkhuo. Khombagi mamana khombada mo onsilaga. Ibungo nangsu onthokpanida. Nangi marup singse kai no khara chaminagi di nang sidibako. Khombasu mamaide sugatlaga onthoki marup ahumdu taha. Ima yarni ye. Ekhoi na phagi tobune. Yam charida. Ekhoi su hanaba tawragi thengzilani. Kuire khoi leithorije. Oh, hoi. Phajana chatloko dudi. Makhoi marido mari thoki. Khombagi mamasu yengduna lehawi. Makhoi marup singdusu mayumda amu hanakre. Laikai pulasu lambidi amata pundabana garidu thauraga mayumda hanakre. Khombasu mayumda amuk changlakle asumna haukhibana namidangi matamni. Marup marida imung manunga wari watai sanari. Khombagi mayumdani mama mapa machannupi makhoi mari dining table da chak chanari. Khombatamna mapa da kirup yenglaga. Pabung ai Moreh da trip am chaluge. Khombagi mapa da chak charambadai sap lepaga masada yengai aduga. Kana chatoiba. Kari de chatoiba chatpana. Inawbane Sanatombane amuthoiga ekhoi mari. Inawbagi mapugi jipsida chatoini chatpabudi. Khombagi mapado chairaktoga malaga mana oina thawa yauksilai. Isana luchingpure natro aduda. Ha. Adu hairaga masada onsilaga nokmi tausilai. Mapagi wahaidada khombasu nokmi taurei. Yare haibagi matagum makutkadu khudum tasilaga yes haina acting tawi. Damina mapurebagi wahaidada chak charamba mamaga machanupigado chaplepi. Aduga mamana mapada onsilaga. Ahidi yaroidoga malure. Mapasu angangsina hairise hekta yathui. Khombagi machanupina harau mabungna Morehda chani haibaduda pottapai. Tamo nangna Moreh chatpadane aigi dress leirauko adai achapusu leirauko. Khombasu harau adum khumai. Isangibu lertari kainone. Harau khombagi imungsu wari watai kaya amasanai. Khombana chatke haibadusu yarami. Somdasu inawbana mapuda kannatai. Mapugi jipsidu puba yanaba kai mayamsu haizeli. Ipu ko pugi ko. Ipugi kai leirauge. Ipuna pambam hairoba ai leirkeba. Inawbagi mapudo inawbada paina yengai aduga. Asay nangondagi haliba gari ni. Napu aikhoina tharopai hauzik phawba ahanba oiduna leiribani. Noinaga thawba oiramadi nana mapunsi loiramadawni. Inawba sunoksinaraga. Hoiba khangeba. Ado amukak pujageba. Adai sumai haijaroi. Sikha. Mapudusu inawbada pairap yenglaga. Numina kayani leiraktoiba. Noina chakadaba khongchatuna. Kaisu kuina leiroi. Handak sandida chalaga Monday faw ahing am lelaga Tuesday da halaktoine. Mapudu sauri. Noigi engrajido ai khangdene thorai macha. Inawba makhunna mamaida op tharaga. Nongmai jingge iptagi chalaga ne. Leibak pokpada halaktoiba yarbo siode. Yare. Hare puro. Nangna hairiba matamdudagi helakpa yaroi ko. Ai de adumana ka tawradi pudi phate ai noi. Haidobo wado hairamaga mapudo haugatlaga imungda changkre. Inawba harau nokmi ga tawraga monda amada leihawi. Chap manana somdasu Sanatombasu mamada kanna ngangi. Makhoigidi mapa leite mama masa khaktang leibani.
Sanatomba mamana chak thongido koitan tanaraga. Imo! Ho imo! Sanatombagi mamana khanglaw lori. Hay taning din he! Mapasigan bagi masasigay dyan nang ba? Hoy ba? Ado ay chat kayo ko. Chat kayo ko. Nate, iyom sida ay kwe ni kak leraga nang nasaki haydo yabra haybanida. Ado so ahing nong ning lelak ba? Nang nama isin na paano hundo ame? Nang nasu hundo amagi haydi braba? Amuk susut tawraga kapi mapitay khangde tade khangde. Oh, mapasigan ba? Nang napik na hundo ama nasasi na ay ibo sa thado aga salagi hayri e. Nang daw na pati na sasi su. Napana sana iwat pa si Pendri bo. Mamagi matawdo Sanatomba na khanglaw lakhole. Yay to! Ay si Buyum da chuan halaray da bitap da kapi dubo. Imanang da koksak bro. Hay sandan! Khangin yan ang bo. Saluri yare. Halak pa da ahaw ba sa polero. Ima pisa pige. Sanatomba na chabayang pari sidi mamalaw pagi oirame. Mamagi machane haibada chap chane. Sanatomba su haraw chatlani haidana laikre. Kay leiba, kay saba haidana khalaga. Amuthoi gidi marup ahungi imunga manade. Laitin yamna ningba, yamna thazaba imungni. Adumangna amuthoi na laitin thazabagi kigalibane. Amuthoi gidi mapu mabel loina leiri. Masin manaw su anini nupa ngakta. Manaw nupa dude class 7 kare. Makoy imungdi mi yamba ahal laman kina chatpa. Thaksi khasi leinaba imung ama oirame. Amuthoi na tapna mapudo oina onsilaga. Ipu, kainamda haige. Hayu ni hekta thoiba. Ipu aikhoido te exam su loikre na. Aikhoi marup khai koi bujase haineba. Adudo aisu chatke haige tawbane. Mapudo bisum sulap yinglaga. Kodai da kari da chatoiba. Inaw bagi mapugi gypsy da chatoine. Moreh da. Aduga nongmani ni su leiraksena haibane. Mabong na oina hairi. Thoiba lamdo lakmandro. Ahing lekwa haidu su maphamdo laifam tinpham ni su khangwai. Mapudo tumin na laingi hak tumin leiraga. Pare, chalo ro. Tawba tabu, thamoy da ishwar mo hak pudi lato na thamdo na chalo. Chalo, na thok taw jawro. Ahal na amuk haiki bada loiba. Ahal gi wada chatpa oibanina kanasu karisu hainadre. Amuthoi su haraw magi kada changkre. Mataw singduda call tawi, inaw bada hana call tawi. Amada su satpai khalei. Yarabo, no imung na. Amuthoi su haraw kumai. Oh, yare. Aidi ahan bada yari dawga maalure. Ikum ni yathore ingo. Pare ni dude, Sanatomba khombaga da call tawsilaga hayeng sape matamdo hainarase. Oh, nang Sanatomba tawsilo, ay khomba tawsilage. Marup ani duda call tawsili, ani du su sasatpai khalei. Loina, khomba hana wangangai. Lamje angang natabanina ayuki pung 3 dagi start tawrse. Aduga inawa nang ne. Kwai! Ngandoidi. Nang na gari mapu haido oiramnina. Aduga thongan na sang khangna loina leinaramgadaba. Gyan tanaredana. Gari gumba leiramdaba mi yawredana. Adum hunduame. Marup ahumdu chap manana. Yes, boss! Sanatomba na mu hairi. Hayeng nganta chatoinina tumthongnaro. Mayam punama good night. Marup singdo good night hairaga loina thamnakre. Wakhal nungaina hayengi wakhal khanduna tumnakre. Asamna ahingi matamdo sulishilakuna ayuk angan baduda inawbana driver oidoinena mana ingan ngana thoglei. Khomba bulobu ihan hanalai haina khibana khomba su masana khangna getu da lepaga bekjaw amaga ngaiduna leirami. Inawbana hek yarupaga boss nana yaujire kakhatpiro nanaidi driver nina. Khomba na mamangda kakhalaga magi purakliba bektu makhada thami. Aduga thongdo lonsilaga pakhum adumak pirei. Driver, chalo. Sanatomboy da han chalo. Mina oi ta naga haire. Bikka thudiro. Driver oinaba mi lete na Moreh chatpa puntok to gani ngasi. Inaw bagi matawdo da khomba na phagi ta thore. Yes. Bye. Aina phagi to ni kedowe. Nangna saugan gi bajin talle na baibo. Ani de suwari sana dana thaurakpana. Sanatombagi thongan yorakle. Gate maya da ningkhang phamaga bisum sukna. Makhoina lakadaba maikai ngaiduna leirami. Sanatombagi masaktu ubada ani dudi nokning bana loire. Gari hek khambaga Sanatomba sauri maning duda tongkhalaklaga. Haina khibana nonganji kanda kaina. Adugu lakwana numi thola lai. Aina ngari se kayam kuire khambro. I kai ko e. Phamada khonggo sing loi hore. Inaw bona gari da thawna. Itaw nungsiba saurna shi yada tawrine. Khomba namo. Masi gari mapujina thengbai ne ekhoi nate.
Ahumdusu wari sana sanadana Amuthoi hoida amuk lae. Sum lakpana Amuthoi hoi yaure adubu Amuthoi di ngairambadi lairadana loishinba phau loiramdri. Ahumdu sauri mangolda tumin masingadu paithoga phamnari. Somdana Amuthoi ne chakke tawbado ahan panba imung oibana chak chadana chatke yade chaka thonga pijabada thengini. Adagi mamana amuk kai panghapta hapchili. Amuthoi sauninga aduna ima na basing saurmani yari se thengeba. Mama dusu pochaidu hathu hapchilaga sisi loirese napuna ben khurumuru chalo napadu na kai chakhrajanu tanja sida. Amuthoi su mapuma ben bu khurumaga mama dagi vek tu lauraga mangon thole. Itau sing sawa de khra thenge. Sana tombana sauni na khungge tawbani adubu mama mapuma ben loina tholakpaduda taminale. Makhoi marup singdu chatnaba phamlambadagi hauganari. Amuthoi gi mapuna Isusa Nakoi phajana ningthina chaluko hek yaubaga pau khairauko yumdale horibai khoida Makhoi marup pulap chak manana hoi pu hairake adude khoi amuk thokhigi pu hoi tho Marup singdo mathang thogle Amuthoi gi imungi mi khaisu lehaure gari da mathang ka khanaraga Sanatombana Ibo Amuthoi haiba sakta thie nang amako nganna chachi hainaraga noisi talle khombana themjilei as ida pung taru khakta da ngai se kaidaroge kisu kuirisi kuiroi chatawlam do ngang ni na Marup mari do amana amuk ngang tawnadana harau gari do thauduna chali Asum leptana thauraga lakpana sum lakpana pung nipan tarakpa adwaida palenda thongi Palen yaurakpaduda Sanatombana bora cha khisena haimanbaduda hotel amada changlaga bora cha thaktuna leithoi pung ama hena palenda panduna leithoi pung mapan khare helakpa adwaida palendagi tholakle Tenau pangi lambi chatpada amuk nong khar tasile lambi do nungai tabana gari do speed kanna thoba yadabana matam khar chongthakre Pung tara makhai khar hele palen tenau pal langtho amdai security checkpoint leiramduna kuina amuk panduna leire Adu pallingaida marup singdu wari watai kaya sanai khombana han haudore Moreh thungbaga posi han leithok jairo natraga leifama thi jairo Sanatombana aidi khangde kai hana chada de di kem tanga moiko Amuthoina nangma bora tabda kai chakhdaina bora khadnu oyabro adu ding asai nungsit khaido ko yawkhre ko cheibo nangama khombana marak thalaga hore chadude posi hana leidawdo leithose Inaw su blanket lain haibane mai lejerani Inaw bana noaga phagi dawni e aidi blanket lain no paisa ga yawte ko Sanatombana yari leidaba Amuthoi gi makok thangala puhandoine Check tawri du suloirakpaga gari do amuk thauduna sumlakpana Moreh yausilei Moreh yaurakpada de pung baro makhai hele pung amata ga dawre Makhoi mari Moreh da thongle border gate da checkup amuk tawre loiraduna namphalong yaurakpada da khombana wa heri Put han leki shiro na drug pothanar ko na tapna le shiro Sanatombana poche han leithoje kai no le dosingdo Inaw wasu adum ya thore adubo Amuthoi di kaya yaningdana haire Kona leisida hana leifam jafum da thiraga gyan tana leiba tholoknaba adubo inaw baga Sanatombaga na namdana namphalong market da changkhre upai lekte khombaga Amuthoi ga su matung adum inakhi Inaw bana dukan amagi mamang lepaga Sanatombada hairi Bye aside sneaker may am yolije original na troso original ga chamane adu moi mamal jam tangi nangam tangang na biyo nangi sneakers laibaga lai blanket han plegi jilo Amuthoi dam phat osilaga adu nana blanket to paiga daba ikoi sneakers singdo khange ba asumna makhoi mari blanket hanan leiraba blanket singdo Amuthoi gi makok ta thongkalaga puhalle aduga sneaker yon pham aduda amuk laktuna yengi sneaker singdo su leiba loiraga koicha chali kai no yengi Amuthoi di blanket singduna makokta thangalaga chatpadu yamna ware aduna haire bye aidi am lemna pot leiba chatpa ngaktane hausti kuli male lage singjiga as moi namphalong gi nungsa khusa jiga ai yadar gi photo de na sakse thiramane noi jam phatta baido osile Inaw bana karemna na khumai bye kaisu wagano nana blanket pur chatpado aduna army na businessman mandana check kaisu tawraridin Sanatombada osilaga amo Sanatomba ibonangi khosi dukan do kai don thiro isak lam sidor Sanatomba su sauri iwa wana nang da nate ko isu sidorom ni ngai khomda
Adu hairaga sana tomba phone du puthoga yengi. Le. Asi corner si haijila le. Chabum do. Makhoi marup sing du chatli mafam du yaunaba. Chana inaw bana amuthoi de onsilaga. Bye, blanketo. Fazana kana payu ko. Miya marshda manghawdi. Nang adugi pesa singdong ni. Amuthoi sauning na. Mangbu manghawdi fadong ni. Aigi lingjum di shagai dawreba. Amuksu matom ta thangalaga nokmi tawraga hairi. Yengo. Lami na kanda leiba leisabi siksina ingon di ingan noglei jingje. Aina blanket purasu aigi fazabudi handamni na. Adu hairaga matom taga nokjai matawda inaw bo thina chaire. Hey, nasaktuga. Nangondi ingan nang fazare na yengan nokpa nate. Nana blanket tumaga robot ki mong sa padudane noknari ne se khangaba gadha. Khara ngangna khara chaina tawraga hotel du changkhri. Chabu yaba kai sare loirak pai du inaw bana. Paisa du de amuthoi nang piro ne. Amuthoi saurapna. Nungai da. Blanket su pahen ba paisa se ngondu piyo ai ba. Oh, pare. Adu edi. Han khibai gari thaubu nang thoro ko du de. Amuthoi gari thoro haibada da kire. Yare piroge. Adubu moina ngangnari kanda khombana piraga leirame khombana. Yare loina. Chalos lo. Marup singdusu mari inaki. Chaba thakpasu loirabanina ngaihak amuk yengu khisi kai haiduna posa yoli singdu yengnari. Imungi mi singna tapnarakpadusu mai magi leirami. Asumna market tawringe matamdu housing khiba khangaudre. Nungdang wairam henduna nungdangi pung 6 muk tare. Amuthoi saulang bahori. Nasaina halase habade sumya yadeba. Fazare hojikti nungdang tareba. Sanatombana. Taningde. Tumin leyung hakta. Marup mari du hotel leifam amatabu phanglabadi haidana koithi. Adubu daw yadaba haidera. Pangtheng basu natte adubu hotel amata phangdre. Itha thajada numitugi oina hotel sing loina full oirena hainare. Moi mari matha sana leinari. Last oina amuktanga thirasi hainaduna thirei. Town adudagi khara chatlaga kilometer 5 rom chatlaga umangumna sutawi adubu umangmakti haiba yaroi. Garden oina sutawi mafamdo ubuda amuthoide kiraduna. Kaide sidabu hotel leramgadrone. Sanatombana oina khomai. Tumin leiwe leifam nedi yarbo natro. Mari do amuk tumin chali sumlakpana khara lirap tawraba wooden guest house ama leirame. Guest house adu British Spirit style da wooden na sembani. Yengbada piktak tawraga phasai adubu khitang di khautak chai. Mari do khara di harawi leifam phangbagi. Adubu khombada yumdu ubada yam hainadaba ama phawi. Adubu leifam leitabana upai leiti adum leiba tabani. Mari do tabli changaktuna gate to hangi adubu create haiba makhol ama thoglei. Makhon do tabada yum manungdagi torchlight ama paiduna nupa ama thoglei. Nupa du ubada makhoi thuna changsinduna khombana hana haire. Uncle, aikhoi ngasi ahing simtang mafam sida leijage. Aikhoi leifam to phangdre. Hanbasu farak tare. Aikhoi di Imphal dagine. Nupa du makhoi de munna yengi. Nupa du gi mityeng du akiba amadi po ibani makhoi su. Nupa du ngahak admai leiramaga tapna siri toba khonjen da wangangai. Hoi phare. Ngasi nomatang legi hairabanina. Ado ngasi dagi henba yade. Aduna khoidi naming kai kauwa. Makhoi mari su harau leifam su leire khanduna maming singdo amamamta oina haire. Amuthoina pulap oina haire. Aigina amuthoi. Aigina kangisina sanatomba. Asongisina khomba. Aduga oironggisina inawba. Khombana makha tare. Ado iyambagidi kai kauge. Nupaduna mityeng yam hainadaba ama yenglaga. Aigina ibohal. Ado inawsing. Aigidi mi kanamtadi leitre. Loina hanakhiba oibana. Ado noi lege hairabadi ahingda thong thilabasu hangbiganuko. Nupadugi wa haina marup singdu haifet yengne. Adubu pulap manana dum khumai. Hoi yamba. Adudi leifamgi room do takpiro. Adu hairakpadagi ibo hanamang tharaga tabli chatpa hawi. Amuthoina tapna magina kanda chaliba inawbada wa haire. Inawba. Si guest house de horror movie daga yawbada yamandro. Burka lemdo maleba. Inawbana amuthoigi puksepta khuningna thilei. Tumin lewe taningde. Nang sida leba kiragana kaidam leirusalo. Inawbana thilakpaduna machindagi haidoki. Namai naine ngobro. Amuthoina adumna hairakpaduda mangda chatlamba ahumdo aniduda pulap yenglei. Pulap yenglakpaduda inawbaga amuthoigadu noksinaraga yenglei. Makhoi su amuk chatpa haure ka amagi mapa yawbaga ibohana chap leptuna makhuta pairakpa soduna hangnaba honai. Amuthoina mamai leiduna koyeng yengbaga mapa chanaduna phat leksilakpada
Ibohalna so hangidada mityengpham hek tari aduda ibohalgi makhutu khujingadu imu musilaga I thangdana ngawrok ngawba kusuduga maset photkibagi langa kaiga pulap yauribadu ubada masadu kainom tawkhre mamitu noiduna amuk yengakpadadi sodu hangduna kada changkhre Kagi light singdu loina thangalaga sodu ibohalna khombada piramaga hoimai hairamdana thokre Amu thoidi leifam khangre ngasagi makhuto adum uduna leire Kadusu yamna chawe phamung ani tharami bathroom dusu room duge attach tawbo oirami Inaubaga sanatombaga di phamung duda sasat kakhalaga hiptuna laikre khombana posai singdu loina loishali aduga yam sai haina thongnaudu hangdokduna thami Loiraduna masu masadu fresh oithoknaba haidana bathroom duda changkhre amu thoidi kina sofa duda phami matomda sum phambadu hainadraduna phamungda hipliba anidugi manaktuda oina phamthare adumna tumin ngi hak leinari kanduda thaunaw mapanda mi amana srot jingduna chatpagi makhol ama tare makhongda payal gumba ama siduna chatpagi khongthang makhol tare Tarakliba makholda amu thoide kibana yadre adubu hipliba anidudi phuk hawgatlaga mana thangatlaga taduna lei Phamungdagi tapna kumtharaga inawbana mang tharaga aniduna tungda inaraga thongnaw mayada tapna changsili Hek changsin baga thongnaw da paktharaga yengthare karisu ude koyeng yengi ikhang khangawdana hawdong angawbi ama khangsong silei adumna tawrakpadada inawba amga Adamna tawrakpadada inawba pakhatna kainom langsile ima kainom langsile inawbana lawrakpadada anido kharai khangdana koisen chele Makhoi kana launabadu nambarum da iruzaba loirakpa mapa chanana khombana taraduna masu ipa pakhana chenthore Kaidaroge Kaidawe aino Ahum da chap lepi Hawdong du da munna yengi Ahummak Inawbana sawningakduna hawdong du thongnaw mapanda laktana kauthoki Khombana amukasu hangjilei Kaidaroge habane Sanatombana oina khumai Thongnaw da makholam tayani yengba chatpane Asi inawbajina hawdong chongchilakpadada lakhole Ada ikhoisu pakhalure Loire noisidiba Adu hairaga thongnawdu lonseli Chiodi yaidana Kande kaikeno chanaba tawsi ngana pathanaba Adu hairamaga mafi hongdokpa changkhre khombadi masagi oina masa adum nanjai ahumdadi kainoma itau tawduna leiri amu thoidi loire amuk toiba man hena iki ngasai mamita ukhiba singduga yumsida mi amata leitaba siga khalaga wakhanda pangsada sagale Matamdi sum thengjilakpana chaba yaba kai thong thaktuna tawraga marup maridu pothanaba tawnare hayang anganbada chattoinina hainaduna amu thoiga khombaga ama hipkhre adai sanatombaga inawbaga ama makhoi tedi loina khara tumthanaba hawkhre adubu amu thoidi tumthaba sumya yadre yeta amuk chep oida amuk chep makhol ama hek tarakpaga mana thangalaga amukta adumna lairi kandada kadugi mathaktuda khujina kholaga chatpagi makhol ama tare Mana thangalaga taraga mamito mathaktuda munna yengi Sum yenglingai mamit irang langba anina sat yenglei Matau aduda pakhat kheduna amu thoido koilaw lawe Hoima ima ai sire but Mana khanglaw lawpagi makhol tarakpaduda Nungaina tumlamba ahomado mikap khangthok thongnare Makhoi ahum changduna kaidaroge na hangi adubu amu thoidi mathakta adum kina yenglaga lei aduga tapna haire Mathakta but amalei but Magi wadu tabada inawbana chaithare Taningde nang ama ibu awoibamda ngangde Kaina namna butlaido yengine Adu hairaga mathakta yengkhali adubu tanjaduda Usi ama mathakta gi chenthore Madu ubada ahumda chakmanana Asida wae nang ngasai kirija Adu hairaga ahumda phak noksili amu thoida pulap khombana Yarisi tumnaro Pati ngangda leinarose amu thoy hajan tumuko Adam ka thugai nang mapanda outore khanguna Amuk mari du tumthanare hadamukti amu thoisu tumban amdana themaga tumthakre Moi loina nungaina tumnakhre ahing nongyagi matam yorakpa adwaida sanatombana supiba phaijuptu kanagumba amana pairaga tabli singthari sanatomban amuk phatching khalaga supi adubu amukasu hanagi matawgumna singthare Adasu adum singkhalaga tumsili kaishu khandana Handamuksu amuka singthare Handamukti sanatomba mikap tholei
ꯄꯨꯡꯒ ꯀꯌꯥ ꯇꯥꯔꯦ ꯀꯥꯏꯅ ꯌꯦꯡꯕ ꯅꯠꯇꯦ ꯐꯃꯨꯡꯗꯨꯗꯩ ꯀꯨꯝꯊꯔꯛꯏ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯀꯥꯏ ꯀꯥꯏꯗ ꯀꯩ ꯂꯩꯌꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯆꯥꯒꯟꯕ ꯃꯤ ꯑꯣꯏꯕꯅ ꯃꯕꯨꯛ ꯂꯥꯃꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯍꯣꯜ ꯑꯣꯏꯅ ꯂꯩꯕ ꯑꯗꯨ ꯌꯧꯔꯛꯏ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯀꯤꯆꯟ ꯑꯃ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯗꯤ ꯍꯔꯥꯎꯔꯦ ꯀꯤꯆꯟ ꯂꯩꯔꯝꯕꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯅꯪ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕꯁꯨ ꯏꯀꯥꯏꯕꯒ ꯈꯪꯗꯈꯩ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯝꯃꯛꯏ ꯂꯥꯝꯃꯦ ꯀꯩ ꯆꯥꯕ ꯌꯥꯕ ꯂꯩꯒꯦꯅ ꯌꯦꯡꯒꯦꯅ ꯆꯪꯉꯛꯄꯅꯦ ꯁꯤ ꯑꯗꯨꯗꯤ ꯁꯤ ꯆꯥꯎ ꯁꯤꯡꯖꯨꯅꯦ ꯁꯅꯥꯇꯣꯝꯕꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯍꯤꯡ ꯑꯁꯤꯗ ꯁꯤꯡꯖꯨꯗꯨ ꯀꯔꯥꯏꯗꯒꯤ ꯀꯝꯗꯧꯅ ꯁꯨꯔꯤꯕꯅꯣꯒ ꯍꯪꯗꯈꯩ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯐꯖꯕꯗꯨ ꯌꯦꯡꯂꯒ ꯆꯥꯅꯕꯒ ꯑꯣꯏꯕꯗꯨꯗ ꯑꯗꯨꯝ ꯆꯥꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯍꯦꯛ ꯌꯦꯡꯉꯨꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯅ ꯇꯩꯅ ꯄꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯠꯇꯨꯗ ꯑꯃꯨꯛ ꯁꯠ ꯌꯦꯡꯉꯤ ꯁꯤꯡꯖꯨꯗꯨꯗꯤ ꯁꯤꯡꯖꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯍꯟꯕ ꯑꯣꯏꯔꯝꯃꯤ ꯀꯪꯊꯔꯛꯑꯕ ꯆꯔꯨ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯔꯝꯃꯤ ꯏꯁꯨ ꯈꯔ ꯈꯔ ꯇꯩꯔꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯂꯦꯠꯇꯨ ꯊꯅꯝꯃꯒ ꯀꯤꯆꯟꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯑꯒ ꯑꯣꯊꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯁꯥꯅ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯉꯁꯥꯏ ꯃꯈꯣꯡꯗꯣ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯃꯥꯏꯗꯨ ꯆꯠꯂꯒꯦꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯐꯤꯕꯝ ꯀꯥꯏꯅ ꯃꯁꯝꯗꯨꯅ ꯏꯐꯥ ꯐꯥꯔꯒ ꯃꯃꯥꯏꯗꯨꯅ ꯃꯩꯅ ꯆꯥꯈꯤꯕꯒꯤ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯒ ꯁꯤꯡꯂꯤꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯃꯨꯁꯤꯜꯂꯒ ꯆꯦꯜꯂꯤ ꯃꯃꯤꯠꯇꯨꯅ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯂꯥꯎꯔꯒ ꯚꯨꯠ ꯅꯨꯄꯤꯒꯗꯨ ꯊꯣꯡꯒꯥꯏꯔꯒ ꯆꯦꯜꯂꯛꯏ ꯆꯦꯜꯂꯛ ꯆꯦꯜꯂꯛꯅꯁꯨ ꯚꯨꯠ ꯚꯨꯠ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯣꯏꯅ ꯂꯩꯔꯝꯕ ꯀꯥꯔꯣꯝꯗ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯒ ꯃꯈꯣꯟꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯅꯤꯅ ꯀꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯃꯗꯨ ꯎꯕꯗ ꯑꯃꯨꯊꯣꯏꯗꯤ ꯍꯥꯟꯅꯒꯤ ꯀꯤꯔꯒ ꯂꯩꯕꯒ ꯕ꯭ꯂꯥꯟꯀꯦꯠꯇꯨꯅ ꯃꯀꯣꯛ ꯐꯥꯎ ꯆꯤꯡꯈꯠꯂꯒ ꯑꯩ ꯁꯤꯔꯦ ꯑꯩ ꯁꯤꯕ ꯉꯝꯃꯣꯏ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯌꯦ ꯑꯗꯨ ꯍꯥꯏꯔꯒ ꯀꯞꯈꯠꯂꯛꯏ ꯈꯣꯝꯕꯅ ꯀꯩꯁꯨ ꯅꯠꯇꯦ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯔꯤꯗꯣꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯏ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯎꯔꯛꯏ ꯒꯦꯁ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯄꯨꯅꯦ ꯍꯥꯏꯕ ꯏꯕꯣꯍꯜꯅ ꯇꯧꯔꯤꯗꯣ ꯃꯗꯨ ꯎꯕꯗ ꯁꯣꯔ ꯍꯣꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯏꯕꯣꯍꯜ ꯃꯀꯣꯛ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯈꯣꯡꯗꯨꯗ ꯕꯣꯜ ꯑꯃꯒꯨꯝꯅ ꯀꯥꯎꯔꯒ ꯃꯇꯣꯝꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯀꯣꯛꯇꯨ ꯀꯥꯎꯔꯛꯄꯗ ꯈꯣꯡꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯈꯣꯡ ꯃꯄꯥꯗ ꯂꯦꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯃꯃꯥꯏ ꯅꯣꯟꯊꯔꯛꯑꯒ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯛꯏ ꯃꯥꯅ ꯍꯦꯛ ꯌꯦꯡꯉꯛꯄꯒ ꯏꯕꯣꯍꯜꯒꯤ ꯃꯀꯣꯛꯇꯨꯁꯨ ꯃꯉꯣꯟꯗ ꯐꯠ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯍꯣꯏꯃ ꯑꯩ ꯁꯤꯔꯦ ꯚꯨꯠ ꯑꯗꯨ ꯍꯥꯏꯔꯒ ꯈꯪꯆꯦꯟ ꯆꯦꯜꯂꯛꯏ ꯃꯅꯤꯡꯗꯁꯨ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯏ ꯏꯕꯣꯍꯜꯁꯨ ꯄꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯇꯥꯟꯅꯔꯛꯏ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯈꯣꯝꯕꯅ ꯆꯦꯟꯕꯅ ꯍꯦꯟꯕꯒ ꯃꯈꯨꯠꯅ ꯐꯥꯒꯦꯅ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯈꯣꯝꯕꯗꯗꯤ ꯐꯥꯍꯧꯗ꯭ꯔꯗꯅ ꯃꯥꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨꯗ ꯑꯣꯏꯅ ꯇꯥ ꯄꯥꯏꯕꯗ ꯈꯨꯗꯩ ꯑꯗꯨ ꯅꯥꯟꯊꯔꯛꯑꯒ ꯇꯥꯔꯛꯏ ꯈꯨꯗꯩ ꯇꯥꯍꯧꯕꯒ ꯆꯪꯗꯈꯩ ꯈꯣꯝꯕꯗꯤ ꯍꯣꯠꯇꯅ ꯀꯥ ꯇꯝꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯑꯒ ꯊꯣꯡꯗꯨ ꯈꯪꯂꯣꯟ ꯂꯣꯟꯁꯤꯜꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯥꯗ ꯂꯩꯔꯝꯕ ꯑꯅꯤꯗꯨꯗꯤ ꯃꯉꯣꯟꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯨꯗꯩ ꯌꯥꯎꯗꯅ ꯈꯪꯒ꯭ꯔꯥꯎ ꯍꯥꯄꯦꯟꯇꯪ ꯁꯦꯠꯂꯝꯕꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ ꯑꯗꯩ ꯏꯅꯥꯎꯕꯅ ꯀꯩꯅꯣ ꯈꯣꯝꯕ ꯅꯪ ꯇꯧꯔꯛꯏꯗꯨꯅ ꯑꯥꯏ ꯈꯨꯗꯩꯗꯨꯅꯣ ꯀꯥꯏ ꯍꯨꯟꯗꯣꯛꯑꯝꯃꯕ ꯍꯥ ꯃꯈꯣꯠ ꯑꯃ ꯇꯥꯏꯅ ꯌꯦꯡꯕ ꯆꯠꯈ꯭ꯔꯒ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯈꯠꯂꯛꯏ ꯈꯣꯝꯕꯗꯤ ꯑꯅꯤꯗꯨꯅ ꯅꯣꯛꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯄꯥꯁꯤꯟꯅꯈꯤꯗꯅ ꯇꯥꯅꯤꯡꯗꯕꯗ ꯅꯣꯛꯂꯛꯀꯅꯣ ꯑꯩꯅ ꯎꯔꯛꯏꯗꯣ ꯅꯣꯏꯅꯤ ꯀꯩ ꯈꯪꯒꯦ ꯍꯥ ꯑꯗꯨ ꯍꯥꯏꯔꯒ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯋꯥꯔꯤ ꯂꯤꯔꯤ ꯑꯅꯤꯗꯨ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯤꯈꯠꯂꯛꯏ ꯑꯃꯨꯊꯣꯏꯅ ꯃꯍꯦꯜꯂꯦ ꯀꯤꯕ ꯏꯅꯥꯎꯕꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯗꯤ ꯍꯥ ꯁꯅꯥꯇꯣꯝꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯅꯥꯇꯣꯝꯕ ꯂꯩꯇꯤꯌꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯅꯩ ꯑꯗꯩꯗꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯑꯒ ꯆꯠꯀꯦ ꯇꯧꯕꯗ ꯏꯅꯥꯎꯕꯅ ꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯑꯁ ꯀꯥꯎꯏꯍꯦ ꯑꯗꯨ ꯍꯥꯏꯔꯒ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯁꯠ ꯁꯦꯠꯆꯤꯜꯂꯛꯑꯒ ꯊꯣꯛꯂꯛꯏ ꯑꯍꯨꯝꯗꯨ ꯁꯅꯥꯇꯣꯝꯕ ꯊꯤꯕ ꯊꯣꯛꯂꯛꯏ ꯃꯈꯨꯠꯀꯗꯨ ꯁꯝꯅꯔꯒ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯀꯣꯔꯤꯗꯣꯔ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯣꯝꯕꯗꯤ ꯀꯤꯕ ꯍꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯨꯊꯣꯏꯁꯨ ꯀꯤꯔꯛꯏ ꯏꯅꯥꯎꯕꯅꯗꯤ ꯀꯌꯥ ꯀꯤꯕꯗꯤ ꯌꯧꯗꯦ ꯃꯥꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯤꯕꯅ ꯇꯟꯖꯥꯗꯨꯗ ꯕ꯭ꯂꯕꯁꯤꯡꯗꯨ ꯈꯞ ꯈꯞ ꯈꯞꯄꯝꯃꯒ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯦ
Adumna taurakpaduda Amuthoiga khombagadi kigina kapli tauri. Inaubuna phone du lauthoroga flashlight thale. Aduga mana mang tharga chatpa hawi. Aniduda onsilaga su hairi. Yam yening ko noy ne, nuin toy do no, nupa amande yamna. Adu hairaga mamai leithorakpada phibam kairabi nupi ama. Magi mamai mapa chap chana lerambaduda khanglaw lauri. Masamgadu chap yungkhatkre. Mana laurakpaduda anidusu tumdagi maklaw ka thak nikhai konsinaduna lei. Mangda leplamba phibam kairaba nupidusu phat amuk mangkhre. Inauba mamit mana yungkhalaga chap lepaga leiri. Tungdagi khomba na masa paiduna tapna kaure. Inauba, tabro. Inauba. Ikhang khangna inauba su tung onthораga yengthorei. Inaubagi masak phibam du ubada khombaga Amuthoiga ikhang khangna hoiba. Makhoi anina laurakpaduda inauba su gyan tarei. Makhoi ani da onsilaga khomba Amuthoi hojiki du hobra. Ani disu sap manana uhaude. Amuthoina amu nangsu uraba. Inauba piri haibagu makautu nomai. Ahumdu sum laibadi yadabanina amuk sanatumba thiba hore. Sum lakpada kisan yauromdaida karino khangdaba ama muksuk mukhai taraga leiridu ubada Amuthoi kapkhale. Leire asida kainoma leire yegoto leire. Adu hairaga kapkhale khombana. As amtu tumi leiwe taningde. Inaubana marak phathalaga. Asidi sanatomane lao. Adu hairaga parak mahana changsilli. Sanatombana taraga leiriba mafamduda anidusu changaktuna makhoi ahum changdana gyan tanabu hotnari. Makhoina adumna tawringai yumdu thak nikpagum tawri blapsingdusu khap hengalei. Ahumdu pakhat mandana sanatombabu gyan tanabu kanna hotnari. Inaubana sauninglaktana mamaidu khupangna haigatana thajille. Adumna tawrakpaduda sanatomba ikhang phuk haugalei. Tawramliba sabtra mayamduda masu ngasagi phibam singdu ningsinglei. Masu kiba haurei khombana. Sumai sum leithokpu yare. Ikoi thoknabu tausi. Mafam sadoktuna chatpana khwai farani. Adu hainaraga makhoi mari phuk hagotlaga mapan tamna chenthongnarei. Gari khamduna thamiba mapadu yobada chensilli. Inaubana pocket homduna koima mai adubu gari sodu yauramdre. Iba pakhana gari sok yauramdre kamai tawduno. Temra mathakta lehore. Kigan khraba Amuthoina. Inauba ai janga lorge leramo. Adu hairaga thongnaude oina songsilei. Mana kada chensilakpa matamda phamungduda bhoot nupidu hiptuna leiramle. Amuthoida onsilaga wasu nganglei. Nanga mu halaaba. Adudi aikhoi ani movie phasaba ama yengminase. Si yausiladi hera khaladuna masu khumai. Ai Netflix paisa haptabu kuire. Adu hairaga thongnaude amuk songthaki. Somda Amuthoibu khaurangna ngairaga leiramba ahumdusu Amuthoina chelakpadu ubada khitangdi haraurei. Amuthoisu yausilaktuna gari sodu inaubada piraga garidada kakhatuna makhoi tongduna mafamdudai gari thaudorei. Aduga town tamna thorei. Manak nakpa police station amada changai. Police station duda leiramba officer amada onsinduna marido amana hai tawdana panghaida hai. Officer na pangadu sawningakuna tuminamta leibiyo gyan tana amam toina haibiyo. Khombana oina sir sundobane aikhoi sim famsida koiba laksabane. Ngasai thokiba thodok singdo loina amata sithadana officer du lirei. Officer du gyan taraduna o ai gyan tare. Noina haribado mafamdagi guest house do chahi taragi mamangda mai chalaktuna mafamdu leiriba yumbu adai matai manau ani do pulap shikhibane. Aduna mafamdu lakpa changuba matamda asumna hek tawba case adum lei. Makhoi maruk mari do yengnei aduga sanatombana amo sir aikhoi yam kire mafamdu da changba su ngamjar amu hana adubu mafamdu da aikhoi na purako pochai loi lehore. Adugi diga su khanbiruno aikhoi na soidana lauraga nakhoi da khusina jage. Adubu ngasigidi mafamsida yana balaibiro. Khombana amo adugidi yani sir aikhoi gari manungda yana balairage ngasisima. Makhoi mari su police station dagi tholaktuna gari manakta changai. Manungi thongdu hangdoktuna tongge tawbaga bhoot nupidu phamduna leirame. Marido yam kina nupidu da yengi. Bhoot nupidu su QR code ama puthoraaga wa hairei sanatombada osilaga. Aigi singzu plate ki paisa piramdriye. Paisa piramo. Sanatombasu pakhana phone du puthoga hangai. Paisa kayano? Bhoot nupidu su aduma khumai. Only 500. Sanatomba paisa du kapi. Kaukhrabani yorobiyo. Adu hairakpadagi bhoot nupidu nokphetka tawraga. Thank you.
mathangdasu amuka lakpikho. Adu hairamaga nupidu sat mangkhre. Bhoot nupiduna mangkhibaga makhoi mari yengnaraga nokthorei. Asumna marup marigi Moreh gi khongsat awa nungai kaya ama thengnaduna mayumda amu halakhi. Mayumda halakpadadi makhoi marida awanba khadi lai. Khomba mayumda leiba oirasu khangrau adam setuna leikhre. Moreh da thengnakhiba thodokuna mahak amuk hana khudai setkhidre. Inaw basu matam chupada gari sodo ngaksamda liksiba gumna matam chupada siduna leire. Sanatom basu singju paamna charambado momono oina mahut sinkre. Aduga bhoot phauji pir taunarava matam sida aikhoigi digital ngakta oirasi haiduna matam pumbada Gpay adum tawkhre. Aduga amu thoiso mafam ama hektada chatpa matamda hana hotel singi review hana yengthoi. Asumna marup mari dusu harau harau adumak punkhi. 12 sumak wangna pass loi tawnarakhi. Aduba somda Moreh da leiba guest house today adumak leiri. Gate to gi hek nakandasu wifi available haina signboard ka chauna thetuna thamki. Matang saida wari asi loisinjare. Mayamgi maphamda karigumba ama haizari madudi wari ase wakhalna sagatuna ijabani. Soi khilankiba yawrabasu mayamna ngakpiyu. Mayamna support tawbasu lepigano haina haizari.